Pambaina luchingba UNLF ki Cadre masing lising amaga chani da hantha naba police tagi lut tawkhiba khulai sing pikhalaknaba khangankre. Ministry of Home Affairs ka santi ki wari sathariba mitei amasung Kuki jo insurgent group sing the ground rule ballot thaudanaba amasung nam haduna sel khaibai thabak sing chathadanaba Ministry of Home Affairs ki maikai diga akanba warning tawkhre loina pambaina luchingba UNLF ki group sing na police tagi lut tawkhiba khusu khulai sing April thagi aroiba saruk fawi manungda police army da deposit tawnaba khangankre. Kuki jo group sing su ground rule ngakna chanaba amadi valley area gi akoibada lairiba makhoi gi camp sing adu thadok makhoi gi lairiba designated camp tareta hongjinaba khangankre haina Hindu Pauche ki report amana hairi senior government official amagi pauda yumfam oiraga Hindu Pauche na makhata na report tawribadi Ministry of Home Affairs amasung Manipur government ge official singna maithei amasung Kuki jo insurgent group sing ge operation ge matangda review chatharaba matung group sing aduna ground rule violate tawba tarabadi action mayoknagani haina lalolup sing aduda warning tawkhre loina group sing aduda extortion gi thabak sing check tawnaba amasung makhoi gi designated camp sing da Cadre sing lengna lehandanaba khangankre. Haukiba January taraga humdoida Manipur Sarkar ki Chief Secretary Punit Kumar Goel na chair lauduna pangthokhiba Peace Monitoring Committee gi mifam na pambaina luchingba UNLF ka inakiba ceasefire agreement ki tam sing adugi matang da review tawkhre. Hariba lalulup asi state asida kanglap ki rang thokraba matung ing 2023 gi November 18 da ihan hanba oina Ministry of Home Affairs amasung Manipur government ka peace agreement sign tawnakibagini. Review meeting adu da saruk yakiba pambaina luchingba UNLF ki mute sing adu da lut tawkhraba police ki kuchu khulai sing adu chaliba chahi asigi April gi aroiba saruk fawgi manungda pikhatnaba khangankre loina lalolup asigi camp security gi darkar leiba kuchu khulai sing adu natana makhoi gi Cadre gi khutta leiriba kuchu khulai khudingmak mathangi chayol fawgi manungda army da deposit tawnaba su khangankre. Cadre sing camp tagi handoktana leinaba amadi makhoi gi identity verify tawba yauna hojik Cadre lising ani ga chama leiriba si Cadre lising amaga chani da hanthanaba su khangankre. Ngarang January taraga mari dana Ministry of Home Affairs ki notice advisor AK Misra Intelligence Bureau ge official sing amasung Manipur government ge maguk thongba sing yauna unakre. Rengnaga village attack tawkhiba KNF amasung lubasi luchingba Tiger Kipgen gi mathakta FIR lakhutkre. Thasigi taraga mathoi gi numidang pung 12 makhai rom taba matamda Kangpubi district ki manung chanba Rengnaga village Kuki lalolu fama oiriba KNA na khunja singda akitu zungba kaya piramba khulgi pochai kaya thuga yekhai ramba amasung Khulgi Memorial Stone da Kuki Len haina tharambada natana mafam aduda naga sing khul thadokuna chatkiraba wahi wata kaya iramba thaudo adugi matangda Gamnom Sabarmaina Police Station na FIR ama lokhatkre. Ireng Faluang Village Authority ki Secretary Manglen Mai Ilaya Langmai na Gamnom Sabarmaina Police Station gi OC da complaint file tawrakibagi matung ina ngarang January taraga mari da police station asigi maikai dagi thaudo aduga mari lainana BNS 2023 ki section 313 3293 3244 3513 amasung Arms Act 25(1)C gi makhada police station asina FIR lokhatkibani complaint adugi matungina Rengnaga village ki pochai sing thugairamba amasung akitu jung pirama thaudo kamari lainana khulai paiba KNF ki Cadre sing amasung lob asigi luchingba Tiger Kipgen Thangboy Haugen Thang Kipgen gi mathakta FIR adu lokhatkibani panba yabadi Ireng Fulai Luang Village Authority ki Secretary Malengmai Ilaya Liangmai gi maikai digi Keno gi lukangbu sing na khulgi pochai kaya thuga yekhai ramba aki khang piramba thaudo aduga mari lainana January taragani thoida santi oina lambi thingduna protest thekhiba aduda KNF ki commander Tiger Kipgen na khulgi chairman da telephone da ki tujung pirakhiba amadi numit adugi nungthilda KNF ki Cadre kunthra ni full laklaga aki tujung piram khiba thaudo aduga mari lainana FIR lokhanaba complaint file tawrakhibani. Kuki legislature sing na Manipur lengak sembada yawning drabadi MLA dagi resign thaugadabani thado inpi Manipur Thado inpi Manipur TM na Manipur lengak semba taram na ui kumsing 2025 ki February taraga humdoidagi Manipur da president role thamlakre president role thamlak pachahi ama mapung phazilakadaroba matam asida lengak sem na naba honaragli ba asi taram na ui haina thado inpi ki role amana phongdoragli Indian Constitution gi makhada miyangi mute singna semba democratic oiba lengak ama lehenba haibadu miyangi phangpham thokpa fundamental right ni Thadau hariba furup asisu Manipur da scheduled tribe ki status phangbaga loidina democratic process ta saruk yariba law na yaba furup amani assembly constituency mapandi scheduled tribe reserve seat ni adum oinama Kuki furup ki miyoi singna hills district ta MLA tara leiba ngamli haiba furup kaya na khundariba constituency sing aduda furup ama khangna authority amagum lauba yaroi adugum na tawrabadi constitution gi makhada law na yadaba haibadu oigani both hadabagi hak fangliba miyang ya pamba yenglaga thabak tawgadabani kariguma Kuki MLA singna Manipur lengak sembada sawganningrabadi makhoi MLA dagi pukchel chawna fam thadokadabani mikhalda mai pagaklaba
ama oina lengak sembada yadaba haibadu office pariba MLA singna constitution na yade haibadu khangadabani miyamgi marakta amana amabu thajana handuna yaba wafam hingsa thoanba yaba ama wafam amasung miyambu humduna pubagi politics adu loishingadabani haina su phongdoragli Thadau organization singna mamangdagi hauna Kuki MLA tarabu singna duna wafam kaya phongdokiba leikrabani separate administration pamlabadi makhoi masana khangna fam thadokadabani fam paiduna natraga assembly mihut ama oina leiraga matam amatada separate administration demand tawba haibadu achumba yaudaba amadi chayena thoanba amani tongan ba political party dagi karakhiba MLA tarana makhoi masa asi miyamgi mihutni haiba khangbaga loinina thabak tawgadabani wafam sing asi yenglaba matung thadau inpi manipurna thadau miyamda appeal tawri madudi khudong chaba launaba honaba hingsagi politics chathabagi asidagi lamna leigadabani democratic government amagi makhada saruk yadaba sing maru oina indigenous tribal leaders forum gumba organization dagi lapna leiba mathau tai makhoina namfuda miyam sijinaduna manipur lengak semagi mayokta rally chathali haibri thadau inpi manipurna makhata na hai ikai khumna ningai oiraba MLA Singna singthaningai oiba amadi mayek sengba demand tawgadabani manipur lengak sembada sawgat kera natraga resign tawraga separate administration tanbana chumbra haibadu lepkadabani assembly gi mapalda leplaga demand adu tawfam thui democracy constitution na MLA singda piriba thodang amasung miyamgi thajaba adu maranai oiba agenda natraga politics ki damak sacrifice tawridabani haidi Kuki singi union territory pigani haibigi ayiba cherol pirabadi manipur lengak sembada saruk yagani Kuki jo Guwahati da chaliba tha sigi taragani thoida Kuki jo insurgent group sing amasung Kuki MLA singi oiba mifam ama pangthokiba aduda Kuki jo singna khundaba mafam singda separate union territory ama Kuki singi damak pigani haibigi aiba cherol state amasung central government na pirabadi manipur gi anoba lengak sembada saruk yagani haibigi waref lawki hairi Manipur legislative assembly gi mapunsi kumsing 2027 da loiragani assembly gi matam loidringaida khunda laita hanbagi thabak loishingadabani loinana union territory semagi matangda khuyek pinagadabani hairi Indian Express na reporter rakhiba Guwahati da phamkiba mifam aduda suspension of operation so da lariba Kuki lalholo group singi miut sing Kuki MLA sing amasung Kuki jo council gi member sing sarugyaki ba singna makhoi gi separate union territory gi demand adugi maramda Kupna khanabaga loinana state asida lengak sembada makhoina lawgadaba mayek sengba thodang amasung precondition sing semki meeting adugi maruiba warep sing adugi manungda anoba lengak sembagi matangda state amasung central government na Kuki singi political settlement puragnabagi damak Aiba cherol pigadabani haibadi union territory demand adugi ayaba hanana pigadabani thausil adu hojik lairiba Manipur legislative assembly gi mapunsi loidringai da pangthokadabani adugumba commitment adu yaudabadi Manipur lengak sembadagi lapna leigani haidi Guwahati da pangthokiba mifam adusu group amasung home minister gi official singa wari shanana bahonariba adugi mangoina na pangthokibani haidi Arambai Tengol na PM na memorandum pisinkre achumba amasung manaba miyengda yumfam oiraga wari sanagadabani Manipur gi matang na mayek sengba firef ama khanganbina Arambai Tengol na Prime Minister Narendra Modi da aiba cherol thakre Arambai Tengol General Headquarter gi control room operator Laishram Rovas na khuyek pid na Prime Minister da thakiba cherol adsigi matung ina miyamna fauriba nungnangba sing asi maram chade haina lawrabadi ningba kainingai oiba thawongni achumba amasung manaba miyengda yumfam oiraga logi matung inna wari shanaraba matamda tung koina chanagadaba waroshin purakpa ngamgadabani Khwaidagi maru oiriba wafamdi Manipurda leiriba yellow missing right identity amasung tungi punsi mapung fana ngak senaba thorang lokhatpaduni Manipurda hojik tholiba watho asigi matangda wari shanaraga warushin purakadabani haina tongan balupsingna phongdorokpa laikre wari shanaduna yashinaba purakpa haiba wafam asida yaningdaba leite ingtapna wari shanaduna yashinaba puraknaba honabagi mayauta Manipurgi miyamna kaidongaidisu lepa laikide Manipurda hojik oiriba phibam asi mapung fana amasung mayek sengna khangba mathau tai haina paladuna cherol asina hai haukiba chahi kharagi manungda illegal immigrants sing amasung yellow furup singi right ka mari leinaba thorang kaya lokhalakpa laikre laibak thibadagi kumja 2023 gi May 3 dagi thorakiba thaudo asida miyoi khutpu khara namaru oiba issue na thairaga kanglupki hana sunabaromda oina uhannaba thorang lokhalakli Assam amadi West Bengal yauna te atopa state singda so illegal immigration amadi indigenous right kanbaga mari lainana khudong chadaba kaya mayoknari atopa state singda di illegal immigrants sing masak khangdoknaba matik chaba thorang lokhatpaga loinana yellow furup singi right ngakpi senbina ba thabak thoram sing paikhalakpana pamdaba thodok thokhide wari sanaba khaktuna issue asigi warushin purakhide logi oiba
matik chaba action lawkhalaga waroisin purakhibani hairi. Qatar da laiba US airbase tagi America gi lanmi sing lawthokre. Qatar da laiba United States gi Al Udeid airbase tagi makhoi gi lanmi sing lawthokre. Iran da miyamna akanba mawongda protest tawrakpaga loidana khudong thiningai oiba fibam yaurakpadagi US lanmi sing lawthokhibani. Tehran da laiba Indian embassy na su Indian pumnamak khudakta Iran thadoktuna chatkinaba khangankiba laikhrabani. Amarumda India gi External Affairs Minister S Joyshankar na social media platform X thagalakpa warul amana Hai Iran gi Foreign Minister Said Abbas Aragachi na telephone tawrakna hoji Iran amadi akoibada oiriba fibam gi matangna wari sanare khudong thiba thodok thorakpa yai haina chingnabadagi US na Middle East laiba military base singdagi personal sing lawthokpa hokkibani. IANS ki report amana hai Iran da khongjang changsilakliba khongjang loisingi mathakta lengana kan mathabak lawkhalakpagi thawongbu yaningdaba phongdokladuna US na khud thingzilagani haina ki halakpadagi nakalani gi marakta pamdaba thodok thorakpa yai haibagi chingnaba lei. Ibom chada army na commendation pirakre. Taruk Subay Indian Reserve Battalion ki Commandant Amadi Special Commando Unit ki SP Dr. Sarangthem Ibomcha Singh IPS na Chief of Army Staff Commendation 2026 pirakle mathau ningthina pangthokpagidamag ngasi pangthokiba Army Day ga mari lainana commendation pibagi wafam asif lauthorakhibani haidi. Myanmar da faction masal khuthokngakiba GNF na nungaitaba phongdokre. Myanmar gi eastern part ta laiba naga singna khundaba mafamda NACN M amasung NACN YA anegi marakta khuthongna khiba thawdo adubo Global Naga Forum JNF na nungaitaba phongdorakli JNF ki cherol matung ina January 10 da thowaningdaba thawdo ama thokhiba duga January 10 ga nithoi da amu hana khuthongna ki naga bu hanaba si karigumba hiram amata da ayaba piba yaba nate lamdam asigi border sing section daba amasung miyam na awaba mayoknariba matam asida thawdo asina Hena nungaitaba pokhalei fiba masi yenglaga January 10 ga mari dagi 10 ga taruk fawba Laisi town da pangthokadariba New Year celebration na saruk yararoi haina waref lore haiki. BDF ki tolob lupa lising 10 ga mari ga jamri da hengalakli. BDF singi thagi tolob Manipur laingak na lupa lising 10 mari ga jamri da leble haina Home Department gi order ama thokre. Ngasi Home Department gi Joint Secretary Home Mayang Lambam Beto na kuyek piduna thadorakhiba laingak ki order amada laingak na hana thokiba order adu Chanahan Kidabagal Loina Anauba Revision Amada Village Defense Force BDF Personnel Amada Thagi Tolo Foina Lupa Lising Tara Mariga Chamri the Lep Cream Hasi No Madalupa Chamriga Marfugi Chang the Laire Loina Masi Skill Labor Employment and Enterprise SLEE Napiba Minimum Wage Ki Chang Dani Haidi Loina na Lengang na BDF Singi Chahi Loirak Padalupa Chamanga Increment Hapani Haidi Ngasi Thogli Order Asi Component Authority Amadi Dinance Department Ki Concurrency ga loinana approve fanglaga thorakpani haina cherol asina phongdokli. January 26 Republic Day mamangda Manipur Popular Government ama soidena leirugani keba. January 26 ta pangthokadariba Republic Day mangoina na Manipur Popular Government ama soidena leirugani haibigi thajaba chawna leire adubulenga adubuluchingadariba mioi adudi Central Leaders singna lepkadaba oibana hojingmaki oina haiba ngamde haina pasoi kendragi MLA sapam kunjekesor kebada ngasi pasoi kendragi banung chanba moirang hanubada hojik Black topping tawbagi thabak chathariba adu hakthengna na yengshinba chatkhiba khongchat amaga mari leinana paumishingda phongdokre mangna makhata na haikibada anobalenga ama semlakpa haibasi madi soidrabani leibaki irang asina maram oiraga state ki tawgadaba thabak kaya ama tawhodre matam chana loishingadaba project kaya ama supanduna leire adubo hojikti lamdam asida tangdulai taba phibam ama tapna hanjinba horaklabanina mangkhiba matam sing adu kokhatuna lemhauriba chamasigi Aroiba chahi asida ikoi puna hona minaduna khongjel yang na khumang chawsil khraba atopa state singamana na hona minasi haiki lambi semba duga mari leinana MLA na makhata na haiki bada pasoi kendra ase hana leiramba sakta madudagi ahongba chawna purakpa ngamlibasi kendra sigi miyamgi support amasung cooperation adunani ayetpa panba leitrabadi pasoi kendra si chaliba chahi 2026 loirakpa fawbada koilas thadaba lambi amata leiraroi pasoi kendra gi banung chanba phibam soklaba lambi kaya ama black topping tawba loikre kaya ama su war footing da Kanna honari chahi amagi mamangda semba loishin gadaba lambi kaya ama ayet apan thokpana maram oiraga loishin mangam hodaba lambi kharasu yauri lambi kharasu lakadariba February tha fawbagi manungda loishinaba yamna kanna honari
Karigumba February tha faubagi manungda kendrigi lambising asi amatta khaktana koilas thaba loisinba ngamdrabadi miyamna aibu khwaidagi matik chadaba MLA amani haina laurabasu yai state asida hojik president rule lairabasu lambi semgi thaba asidi routine work ama oina leptana dumak chathari ex MLA H Lokhon laikidre konthauzam kendradagi karak tuna kayara khana minister oireglaba ex MLA H Lokhon ngarang numidang pung 13 ga minute 9 taba matamda laikidre masagi chahi barfu taraga mari sukre mahaki political journey da ahanba oina 1980 da Congress ticket mai pak tuna deputy speaker 1984 da anirak suba oina party sima ki ticket mai pak tuna medical minister MOS amasung 1995 da humlak suba oina mai pak tuna education ace veterinary and animal husbandry ki minister oiram ki ing 2000 da MS CP ki ticket da marirak suba oina kaduna finance excise amasung taxation minister oiram ki tangdu laitaba Manipur ki saktam amuk hanjin hannaba honabada aikoi hana punsin batai saitabarta uva fangdaba safu kharana lamdam asigi miyam kham thengna wari matam kharagi mamangda leiramba Manipur ngasi leiriba phibam asiga chawna khenare hanagi tangdu leitaba Manipur gi saktam adu amuk hanjinaba honnabada aikoi hana punsinba mathau tai haina ngasi ya school kendrigi manung chanba bakta ashram ground moirang khom bokulam khongda leiba rising youth organization gi marfutara suba mapo kumon thoramda chief guest oikiba assembly speaker TH Saitabartana phongdokre mangna makha tana haikibda leiba sigi hojik oiriba awabagi mikup asida lamdam asigi leiriba CSO sing club sing na koktung sin naduna pendaba madi sounding ba kaya kaukthok naduna matau karam lamdam asida tangdu leitaba hanjin gadagi haibarom da changsin bachungani leikai amadi club haibasi grassroots level da thabak toba influential oiba social institute amani leikai amada leiriba angang sing aphaba maikai room da lamjing bada club sing ya choba thodang lei adubu laibak thibadi ekhoi ge khunai asida harau kumai natraga leiba ki irang ama lakpa matam da mipung khuding matam chana yaurai adubu chawkha thorangi matang da kariguma khara khanasi hairabadi matam chana punbagi chang yamna watli masigi hainabi ama leiribasi ekhoi athubada semdok hoba chungani leiba ki aruba phibam ama khanaba natraga thaba ama pangthokse haiba tarabadi ekhoi punna thabak tawminabagi hainabi ama thamsi matamna honglakpaga iroinana ekhoi bu hongdo hongjin tawraga tanthaba yaudana thabak pangthokminasi haiki popular government semagi matangdadi legislature singpun sinduna sem saraga lei adubu hojikmaki oinadi soidana government semlagani haibagi chapchaba wafam leitriba mali haina mahangna nakoidana paukhum piki